ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯌꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯕꯦꯜ ꯕꯇꯟ ꯑꯗꯨ ꯅꯝꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯩꯖꯔꯤ 9ꯁꯨꯕ ꯁꯔꯨꯛ꯫ ꯇꯤꯅꯥ ꯌꯦꯡꯅ ꯌꯦꯡꯅ ꯊꯋꯥꯟꯅ ꯈꯜꯂꯤ, ꯃꯥꯁꯨ ꯑꯩꯕꯨ ꯄꯥꯝꯂꯕ ꯖꯥꯠꯂ? ꯄꯥꯝꯂꯝꯃꯣꯏꯗ, ꯑꯩꯒ ꯃꯥꯒ ꯊꯋꯥꯏ ꯌꯥꯝ ꯈꯦꯠꯅꯕꯅꯤꯅ꯫ ꯑꯗꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ꯫ ꯁ꯭ꯇꯗꯤ ꯇꯨꯔ ꯍꯟꯗ꯭ꯔꯤꯉꯩꯁꯤꯗ ꯐꯣꯡꯂꯒꯦ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ꯫ ꯑꯁꯣꯝꯗꯅ ꯑꯊꯣꯏꯕꯤꯅ, ꯇꯤꯅꯥ, ꯅꯪꯒꯤ ꯃꯤꯁꯟꯗꯨ ꯄ꯭ꯔꯣꯁꯦꯁ ꯀꯗꯥꯏ ꯌꯧꯔꯒꯦ? ꯇꯤꯅꯥꯅ, ꯑꯁ ꯑꯄꯪꯅꯤꯅꯅꯦ ꯑꯩꯒꯤ ꯏꯔꯥꯡꯁꯨ ꯈꯪꯗꯦ꯫ ꯈꯪꯒꯅꯤ, ꯍꯟꯗꯛꯀꯤ ꯁ꯭ꯇꯗꯤ ꯇꯨꯔꯁꯦ ꯏꯔꯥꯡ ꯇꯞ ꯇꯥꯒꯦ ꯇꯧꯔꯒꯅꯤ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯒꯦ ꯃꯁꯤꯒꯤ ꯀꯊꯥꯁꯦ꯫ ꯊꯣꯏꯊꯣꯏꯕꯤꯅ, ꯅꯪꯒꯤꯁꯦ ꯏꯕꯦꯝꯃ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯅꯪ ꯑꯣꯏꯅꯅꯦ I love you ꯍꯥꯏꯅꯕꯗꯤ ꯂꯩꯔꯣ꯫ ꯑꯊꯣꯏꯕꯤꯅ, ꯑꯩꯒꯤ ꯑꯣꯏꯅꯗꯤꯅꯦ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤꯉꯣ꯫ ꯑꯗꯣ ꯑꯣꯜ ꯗ ꯕꯦꯁ ꯃꯇꯥ꯫ ꯊꯣꯏꯊꯣꯏꯕꯤ, ꯀꯃꯥꯏꯅ ꯑꯣꯏꯗꯣꯏ ꯃꯥꯜꯂꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯊꯣꯏꯕꯤꯅ, ꯉꯁꯥꯏꯅꯦ ꯇꯤꯅꯥꯅ ꯏꯊꯦ ꯁꯜꯂꯨ ꯍꯥꯏꯕꯗ ꯐꯠꯀ ꯁꯜꯂꯛꯏꯗꯣ ꯎꯗ꯭ꯔꯣ? ꯄ꯭ꯔꯤꯌꯥꯅ, ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ, ꯀꯥꯟꯅꯔꯣꯏ ꯊꯣꯏꯊꯣꯏꯕꯤ, ꯅꯪ ꯑꯣꯏꯅ ꯀꯦꯝꯄꯁꯇ ꯗꯥꯟꯁ ꯇꯧꯅꯕ ꯔꯦꯗꯤꯗ ꯂꯩꯔꯣ꯫ ꯊꯣꯏꯊꯣꯏꯕꯤꯅ, ꯂꯥꯡꯒꯅꯨꯍꯦ, ꯑꯥꯔꯠ ꯇꯝꯕ ꯋꯥ, ꯏꯁꯩ ꯁꯛꯄ ꯍꯩꯕꯒꯤ ꯁꯜꯂꯛꯄꯅꯦ ꯑꯗꯨꯗꯤ ꯈꯪꯉꯕ? ꯄ꯭ꯔꯤꯌꯥꯅ, ꯇꯤꯅꯥ, ꯑꯗꯣ ꯀꯔꯝꯅ ꯍꯧꯗꯣꯏꯅꯣ ꯅꯪꯒꯤ ꯏꯔꯥꯡꯗꯣ ꯊꯋꯥꯟꯒꯤ ꯃꯑꯣꯡꯁꯤꯒ? ꯇꯤꯅꯥꯅ, ꯃꯥꯅꯅꯦ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯀꯣꯏꯏꯟ ꯏꯟꯅꯗꯣꯏꯕ ꯈꯪꯉꯕ? ꯑꯊꯣꯏꯕꯤꯅ, ꯇꯨꯂꯤꯇꯁꯨ ꯏꯟꯅꯗꯣꯏꯔ ꯍꯥꯏꯁꯤꯕꯣ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯑꯊꯣꯏꯕꯤꯒꯤ ꯋꯥ ꯇꯥꯕꯗ ꯃꯌꯥꯝ ꯌꯥꯜꯂꯒ ꯅꯣꯛꯈꯤ꯫ ꯇꯤꯅꯥꯅ, ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯨ? ꯇꯤꯅꯥ ꯍꯣꯏ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅ ꯌꯥꯝ ꯍꯧꯅ ꯅꯣꯛꯄꯗꯨ ꯇꯥꯕꯗ ꯁꯨꯔꯦꯁꯅ, ꯅꯨꯄꯤ ꯃꯈꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯊꯣꯏꯊꯣꯏꯕꯤꯅ, ꯍꯣꯏ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯗꯤ ꯌꯥꯎꯁꯤꯜꯂꯛꯑꯣꯗꯅ꯫ ꯈꯝꯕꯅ, ꯍꯣꯏ ꯌꯥꯔꯅꯤꯌꯦ, ꯗꯤꯁꯇꯔꯕ ꯇꯧꯅꯤꯡꯗ꯭ꯔꯦ, ꯖꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ ꯅꯈꯣꯏꯒꯤꯁꯦ꯫ ꯑꯊꯣꯏꯕꯤꯅ, ꯍꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯅꯕꯨ ꯂꯥꯛꯏ ꯅꯠꯇ꯭ꯔꯣꯅꯦ ꯍꯥꯏꯅ ꯃꯨꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯅꯣꯛꯇꯨꯅ ꯁ꯭ꯇꯗꯤ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯁ꯭ꯇꯗꯤ ꯇꯨꯔ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥꯅ, ꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯒ ꯑꯁꯣꯝ ꯃꯊꯛꯇ ꯂꯩꯔꯨꯔꯒꯦ ꯁꯥꯔ꯫ ꯑꯣꯖꯥ ꯐ꯭ꯔꯦꯝꯖꯤꯠꯅ, ꯍꯣꯏ ꯐꯔꯦ ꯐꯔꯦ ꯃꯦꯝ, ꯑꯗꯨꯗꯤ ꯑꯣꯖꯥ ꯅꯨꯄꯥꯈꯩꯅ ꯑꯩꯒ ꯃꯈꯥꯒꯤ ꯍꯣꯇꯦꯜꯁꯤꯗ ꯂꯩꯔꯨꯔꯒꯦ꯫ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥꯅ, ꯑꯉꯥꯡꯁꯥ ꯃꯊꯪ ꯀꯨꯝꯂꯛꯑꯣ, ꯅꯨꯄꯤ ꯍꯥꯟꯅ ꯀꯨꯝꯂꯛꯑꯣ꯫ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠꯅ, ꯉꯁꯤꯗꯤ ꯄꯣꯊꯥꯔꯁꯤ ꯃꯌꯥꯝ, ꯍꯌꯦꯡꯗꯒꯤ ꯀꯣꯏꯕ ꯆꯠꯂꯁꯤꯀꯣ꯫ ꯈꯝꯕꯅ ꯇꯟꯖꯥꯗꯨꯗ, ꯁꯥꯔ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯆꯠꯁꯤꯗꯅ꯫ ꯕꯣꯏꯅꯥꯎꯅ, ꯊꯧꯅꯥ ꯌꯥꯝ ꯂꯩꯕꯒꯤ ꯋꯥꯅꯤꯅꯦ ꯈꯝꯕꯅ, ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯕ꯫ ꯊꯧꯋꯥꯟꯅ, ꯁꯥꯔ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯣꯏꯅ ꯆꯠꯁꯤ, ꯃꯌꯥꯝꯁꯨ ꯄꯣꯊꯥꯕ ꯌꯥꯕ ꯒꯥꯔꯗꯦꯟꯒꯨꯝꯕ ꯑꯃꯗ꯫ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠꯅ, ꯌꯥꯏꯅꯦ, ꯊꯧꯋꯥꯟꯅ ꯍꯥꯏꯔꯤꯁꯤꯁꯨ, ꯐꯔꯦ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝ꯫ ꯑꯊꯣꯏꯕꯤꯅ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥꯅ ꯑꯣꯟꯁꯤꯜꯂꯒ, ꯃꯦꯝ ꯑꯩꯈꯣꯏ ꯆꯠꯁꯤꯗꯅ꯫ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥꯅ, ꯍꯣꯏ ꯅꯈꯣꯏꯅꯕꯨ ꯋꯥꯔꯣꯏ ꯍꯥꯏꯔꯗꯤꯅꯦ ꯕꯣꯏꯁ ꯃꯈꯩꯒ ꯄꯨꯟꯅ ꯆꯠꯂꯁꯨ ꯌꯥꯏꯅꯦ꯫ ꯊꯋꯥꯟ ꯇꯤꯅꯥꯒ ꯆꯠꯃꯤꯟꯅꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯤꯅꯥꯁꯨ ꯊꯋꯥꯟꯗ ꯏꯔꯥꯡ ꯇꯧꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯂꯦ ꯈꯟꯗꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥꯅ, ꯆꯠꯂꯣ ꯑꯉꯥꯡꯁꯥ, ꯅꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯔꯁꯨ ꯌꯥꯏ꯫ ꯊꯋꯥꯟꯅ, ꯃꯦꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯁꯤ, ꯃꯦꯝꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥꯅ, ꯄꯨꯡ ꯑꯃꯃꯨꯛ ꯄꯣꯊꯥꯔꯒ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯑꯣꯏꯅ ꯆꯠꯂꯁꯤꯀꯣ ꯑꯗꯨꯗꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯔꯨꯝꯗ ꯌꯥꯅꯗꯨꯅ ꯆꯪꯅꯈꯤ꯫ ꯄꯨꯡ ꯑꯃꯃꯨꯛ ꯄꯣꯊꯥꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝ ꯃꯊꯪ ꯊꯣꯡꯅꯔꯛꯏ ꯒꯥꯔꯗꯦꯟꯗ ꯆꯠꯅꯕ꯫ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠꯅ, ꯃꯌꯥꯝ ꯉꯥꯎꯁꯟꯅꯗꯅ ꯐꯖꯅ ꯄꯨꯟꯅ ꯆꯠꯁꯤ, ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯍꯦꯟꯕ ꯌꯥꯎꯔꯛꯂꯗꯤ ꯀꯣꯂꯦꯖꯇꯒꯤ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯑꯣꯖꯥ ꯕꯤꯟꯗ꯭ꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯑꯉꯥꯡꯁꯥ, ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯆꯠꯄ ꯍꯧꯅꯔꯛꯄꯒ ꯇꯤꯅꯥꯅ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯂꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯊꯋꯥꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯏꯉꯛꯉꯛꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯆꯠꯃꯤꯟꯅꯁꯤ꯫ ꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯤꯅꯥꯅ ꯃꯅꯥꯛ ꯆꯪꯂꯛꯄꯁꯤꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗ ꯇꯤꯅꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯇꯨꯡꯗꯒꯤ ꯊꯣꯏꯊꯣꯏꯕꯤꯅ ꯂꯣꯏꯅ ꯇꯤꯅꯥꯗ, ꯑꯣꯜ ꯗꯤ ꯕꯦꯁ ꯃꯇꯥꯎ, ꯌꯥꯝ ꯇꯞꯅ
ꯃꯆꯤꯟꯇꯪ ꯂꯣꯜꯂꯒ ꯍꯥꯏꯔꯛꯏ ꯊꯋꯥꯟ ꯇꯥꯗꯅꯕꯒꯤ ꯃꯑꯣꯡꯗ꯫ ꯇꯤꯅꯥꯅ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯇꯤꯅꯥꯅ ꯊꯋꯥꯟꯒꯤ ꯈꯨꯠꯇ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯊꯋꯥꯟ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯇꯤꯅꯥꯅ ꯐꯛ ꯏꯪꯂꯛꯄꯗ ꯇꯤꯅꯥ ꯀꯔꯤꯁꯨ ꯈꯟꯅ ꯆꯠꯄꯗ ꯎꯕꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯇꯤꯅꯥꯅ ꯈꯨꯠꯇ ꯄꯥꯏꯔꯒ ꯀꯔꯤꯁꯨ ꯈꯟꯅ ꯆꯠꯄꯗ ꯎꯔꯒ ꯅꯨꯡꯉꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯗꯨꯛ ꯗꯨꯛ ꯂꯥꯎꯈꯤ꯫ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯂꯣꯟꯅ ꯂꯣꯟꯅ ꯇꯤꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯖꯩ ꯊꯋꯥꯟꯅ꯫ ꯇꯤꯅꯥꯅ ꯊꯋꯥꯟ ꯅꯪꯁꯦ ꯌꯥꯝ ꯐꯩ, ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯒ ꯂꯣꯏꯅꯕ ꯌꯥꯝ ꯄꯥꯝꯃꯤ, ꯅꯪ ꯑꯩꯒ ꯆꯠꯃꯤꯟꯅꯕꯁꯦ ꯍꯩꯅꯗꯕ꯭ꯔꯣ? ꯊꯋꯥꯟ ꯏꯀꯥꯏꯅ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯛꯏ, ꯍꯩꯅꯗꯕ ꯅꯠꯇꯦꯗ, ꯏꯁꯥꯅ ꯈꯔ ꯋꯥꯡꯅꯗꯕꯅꯤ꯫ ꯇꯤꯅꯥꯅ ꯑꯩꯒ ꯂꯣꯏꯅꯔꯗꯤꯅꯦ ꯍꯥꯟꯅ ꯋꯥꯡꯂꯝꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯝꯕꯤꯔꯗꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯁꯨꯝ ꯆꯠꯄꯗ ꯁꯨꯔꯦꯁꯀ ꯊꯦꯡꯅꯈꯤ꯫ ꯁꯨꯔꯦꯁꯅ ꯀꯔꯤ ꯋꯥꯔꯤꯅꯣ? ꯑꯩ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ? ꯇꯤꯅꯥꯅ ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯉꯥꯡ ꯅꯈꯣꯏ ꯇꯥꯍꯟꯕ ꯌꯥꯕ ꯋꯥꯔꯤꯒ ꯅꯠꯇꯦꯀꯣ꯫ ꯁꯨꯔꯦꯁꯅ ꯌꯥꯝ ꯐꯩꯌꯦ, ꯍꯣꯠꯅꯕꯤꯌꯣ, ꯑꯗꯣ ꯑꯊꯣꯏꯕꯤꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ? ꯇꯤꯅꯥꯅ ꯈꯪꯗꯦ, ꯄꯤꯔꯥꯈꯣꯏꯒ ꯆꯠꯅꯈꯤꯕꯅꯤ꯫ ꯁꯨꯔꯦꯁꯅ ꯊꯋꯥꯟ ꯑꯊꯣꯏꯕꯤꯗꯤ ꯔꯨꯁꯤꯂꯥ? ꯊꯋꯥꯟ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯊꯋꯥꯟ ꯆꯠꯀꯦ ꯇꯧꯕ ꯇꯤꯅꯥꯅ ꯃꯥꯒꯤ ꯃꯈꯨꯠ ꯊꯥꯗꯣꯔꯛꯇꯦ, ꯈꯨꯠꯇ ꯌꯥꯜꯂꯒ ꯑꯩꯁꯨ ꯆꯠꯃꯤꯟꯅꯁꯤ ꯊꯋꯥꯟ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯔꯦꯁꯅ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯆꯠꯄ ꯍꯧꯔꯛꯄꯗ ꯇꯤꯅꯥꯅ ꯁꯨꯔꯦꯁ ꯅꯪꯅ ꯑꯊꯣꯏꯕꯤ ꯊꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯋꯥꯟ ꯌꯥꯝ ꯇꯞꯅ ꯇꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯅꯨꯄꯤ ꯈꯪꯗꯅ ꯀꯣꯏꯔꯤꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯊꯋꯥꯟꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕ ꯇꯤꯅꯥ ꯉꯛꯈꯤ, ꯑꯗꯨꯒ ꯇꯤꯅꯥꯅ ꯈꯜꯂꯤ ꯐꯥꯒꯤꯒ ꯇꯧꯕ ꯍꯩ ꯃꯥꯜꯂꯦ ꯁꯤꯒꯤ ꯑꯄꯪꯁꯤꯗꯤ꯫ ꯇꯤꯅꯥꯅ ꯅꯨꯄꯤ ꯈꯪꯗꯅ ꯀꯣꯏꯕꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤꯀꯣ, ꯃꯤꯅ ꯍꯟꯖꯈꯤꯅꯤꯀꯣ ꯅꯪ꯫ ꯁꯨꯔꯦꯁꯅ ꯍꯟꯗꯛꯀꯤ ꯖꯔꯅꯤꯁꯤꯗ ꯍꯣꯡꯍꯧꯔꯗꯕꯅꯦ, ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯗꯅ꯫ ꯇꯤꯅꯥꯅ ꯗꯣꯟ ꯋꯥꯔꯤ, ꯑꯗꯨꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ, ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ, ꯉꯁꯤ ꯍꯥꯏꯍꯧꯒꯦꯁꯨ ꯍꯥꯏꯍꯧꯔꯣ ꯀꯩꯅꯣ꯫ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯌꯥꯕꯤꯔꯛꯇꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯇꯤꯅꯥꯅ ꯏꯁ ꯅꯁꯛꯁꯨ ꯑꯁꯨꯛ ꯐꯖꯔꯒ ꯀꯔꯤ ꯌꯥꯔꯛꯂꯣꯏ, ꯑꯩ ꯌꯥꯅꯕ ꯍꯥꯏꯅꯕꯤꯒꯦ ꯅꯪꯕꯣ꯫ ꯊꯋꯥꯟ ꯇꯤꯅꯥ ꯅꯪꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ, ꯅꯠꯇ꯭ꯔꯗꯤ ꯉꯥꯎꯔ ꯆꯠꯈ꯭ꯔꯅꯤ ꯑꯩꯒꯤ ꯏꯇꯥꯎꯁꯦ꯫ ꯇꯤꯅꯥꯅ ꯑꯗꯨꯅꯤ, ꯃꯁꯛ ꯐꯖꯕꯁꯤꯗ ꯉꯥꯎꯈꯤꯒꯗꯕꯁꯨ ꯄꯥꯝꯃꯨꯏ꯫ ꯁꯨꯔꯦꯁꯅ ꯄꯪꯐꯗꯤ ꯐꯖꯗꯕꯅꯤꯗ, ꯑꯊꯣꯏꯕꯤꯅ ꯌꯥꯝ ꯊꯤꯅ ꯍꯦꯟꯕꯅꯤ ꯐꯖꯕ꯫ ꯇꯤꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯁꯦ ꯑꯗꯨꯝ ꯐꯖꯩꯗ, ꯑꯗꯣ ꯊꯋꯥꯟꯅꯗꯤ ꯈꯤꯇꯪ ꯍꯦꯟꯕꯒꯤ ꯋꯥꯅꯤ꯫ ꯊꯋꯥꯟ ꯇꯤꯅꯥꯅ ꯐꯖꯩ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯥꯏꯗꯩꯅꯣꯗ, ꯑꯩꯗꯤ ꯀꯩꯁꯨ ꯐꯖꯗꯦꯗ ꯅꯪꯒ ꯌꯦꯡꯅꯕꯗ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫